Isagilay bakti isana lipsi kanana sulipa yaroy yaroy Isagilay bakti isana lipsi kanana sulipa yaroy yaroy Chingmiga tamiga nungshinana hingminana layba iramdam shida Indian National Congress, Indian National Congress, INC, 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 INC. Ngai oiba CAB, CAB, CAB Pumang manghan krasi North East Industries say Amukhan hingat halasi Special status category da amukhan chatna halasi Minimum income guarantee scheme Chana halasi, chana halasi, chana halasi, chana halasi. Chingmiga tamiga nungshinana hingminana layba iramdam shida thadamina rasi ai khoi handaki mikhal se Indian National Congress, Indian National Congress, INC, 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 INC. Khudaiba singi pochai safam safam miyam gi thabak bifam center ama soidana oigani manipur oigani manipur oigani manipur oigani manipur India ga Asia ga leipak shingi Tamiga nungsinana hingminana layba iramdam sida Chingmiga tamiga nungsinana hingminana layba iramdam shida thadamina rasi ai khoi handaki mikhal se Indian National Congress, Indian National Congress.